ngasi phongkhiba paukse singdagi maruiba pausing khonggacharaga mayamda share tawjage ahanbada UNLF ama yamlaba khulai konana fare Imphal East Commando amasum taraga mga suba Assam Rifles ki apunbu khutpu amana Imphal East ki pungdongba mayai lekai digi hizam Binod Kumar Maitei saini phugumde apokpa kaman Maitei koba UNLF ki kedrama fare ma Imphal East ki town commander oina thapak toba miyoini ngasi numidang wairam pung mga minute kunrom tabada yeral patagi fakat pangam khibani mangondagi AK-56 rifle ani AK-56 rifles ki magazine mari AK maru samaga nifugo homdoi 9mm pistol ama point kuntraga nipan gi pistol ama electric circuit ahom dry cell battery ani remote control device ama amasu meter mari sangba wire fakat pangamle hairi Harba miyedu makata ba thabok lokhana bigidama khulai singa konana porompat police sinakre haidi hanasu pauksi isna makata nas phungdorakli makasa tharak poina topa pawa manamu PMAY gi senpham lakthok pikre thigatuna serak piu club Pradhan Mantri Awas Yojana PMAY gi makada yum sanabagi khallaba beneficiary amagi phangpham tokpa adu namthaduna beneficiary aduga maming manaba miyo amana paisa lakthokre hiramasida senabasing serak PBU haina youth development organization YDO na mari lenabasingi puning singsilakpaga loinana thasigi kunganitoi phawgi manungda asengba beneficiary singda senpham sing phangan bidrabadi se minister N Birenda wakatlagani haidi hiramasigi matangna ngasi nungthil hairok part 2 bazar maning lekaida leiba YDO club ki sanglenda pangthokiba pawmisinga unabagi thoram amada YDO gi general secretary L Kantana haikibada haujuk India da paliba lenga asina leba asida yum leijadaba miyoi singi oina yum amamam saduna miyambu sapmanaba thakta thamnaba paikhatliba PMAY scheme gi makhada hairok part 2 gram panchayat ki kumja english ingani ga taragama pandagina english ingani ga kungi PMAY gi beneficiary sing list ki serial number 53 kundongbam Bimol Apokpa Khamdar registration number M8 100486 priority number 161 Panchayat Gram Sabana approved tawkraba miyoini hainasu pauksiyesna su makatana phungdorakli makhasa tharakpoina topa pawa manamo ruling opposition gi marakta hunnaba tokpiro sapam samungau opposition amadi ruling government gi marakta ngai hak laitana hundok hunjin tawnabagi mami taribisi tokpiro madugi mahut miyam gi yephanaba amadi sakhot thorangi oiba thabak thoramsing mapung phana pangthokpiu opposition oirasu ruling government na oiragasu afaba thabak toroklagadi amana amada saugana duna mapung phana ba hotna minaba mathau tai hana United Front Manipur gi chairman sapam samungau na pamisinga unabada phongdokre Imphal gi Manipur Place Club ta pangthokiba pawgi mifamda mahakna makhata na hai mamangna pankiba Congress lenga ki matamda Manipur gi anauba district taret laukthoklamaba haibisi government adugi anauba action amane asigumba afaba thabak toroklagadi amana amada hundok hunjin tawnabagi mahut hena mapung phana ba tawbiu masitana tana haujik BJP no lusingba government asinasu miyam gi oiba akhanaba thabak thorom kya pekhatli khudam oina go to hills go to village amadi miyam gi numit haina tongan tongan ba singtha ba yaba thabak kya pekhatli masisu paliba government asigi achauba singtha ningai oiba amani haibiyai asoiba aran makhut thinduna sohendana ba amana amada hainabagi hainabi leiba mathautai opposition na miyam gi oiba thabak thoram gi matangda hairakpa yauragasu government asina ikai khumnagadabani mana makhata na hai political party amada yaram laba matung amung atopa party amada yaukhiba matamda hana yaramba party adu bumingsa thiba yaba wafam kya phunguk naribas yamna lebak thibani asigumba mawong singasi miyam gi lusingba ma gilis nate maramasina political party singi marakta awai akhum tawnabasi lepiduna miyam praja gi oiba thabak thoram singda mai unchin biu haipa wafam su mahang aroibada phongdorakhi haina pauksiyesna makhatana phongdoragli aduga marakthana mayam yamna ngakningai oiriba pawma mayamda share tawjage Maharashtra gi khungang ama yongna landaraktuna yum mahai marong kya mangtak hankhre Maharashtra state ki Aurangabad district manung sana leba khungang amada yamdra yong sahum romna ikhang kharakpadagi khungang adugi yum kai amadi inkhol lahoba mahai marong sing park sana mahan khre haide yong singi thawong adu kibadagi khungang adugi khunja kya mipaina baga loinana atai saphagadaba mafam singda hongdoknaba
haurai hairi yong sing aduna mioi badasu attack torakpadigi district administration na khungang sing yum dagi mapan thoktana section na laina ba wafam kangan khrei Aurangabad district ki Ufna village the yong sing adu matam kya gi mamang dagi leirakhibani adubu yong sing aduna khunja sing da attack toba haurakibadi haukhiba tha kharagi mamang dagi ni haina khunja sing na phongdoi hairi lamdam adugi forest department gi senior official amana agency da phongdorakibagi matung ina hauzik phawbi oinadi yong no khunja sing da attack tawre haibigi report amata phangba leitri kanagumba khunja amatana department gi authority da wakalakpasu leitri haba wafam phongdokhi Silot taluka gi manung sana leiba apikpa khungang amada miyoi lising mga satrukrom leibani khunja sing aduda yong sing na makatan attack torakpagi thajaba leiba maramna district administration makoibu masa masagi yumdagi hendoktanaba section wafam khangankhi wang sauraba yong sing aduna yumgi saksang singdasu sanglaktuna tal haunaba sem saraba atotpa yam satokhiba khunja singna makhutta paiba asapot sing laklaga puduna sienkiba kariguma yong sing adubu athingba pirurabasu khunja singda onsinduna attack torakpagi thawong sing toina satharakpadigi khunja khungang adugi nupi amadi angang sing asuki matiki nare hairi yong sing asina haukiba sahi anigi mamangda su attack satharakpadigi masada sathina asu apanangki haiba wafam khunja nupi amana phongdokiba lekhi atopa khunja amana phongdorakpada Patraba yong singi kanglup aduna khungang adugi laumi singna thaba mahi marong kyasu paksana manghan kre yong sangu na mahi marong sing aduda ngahak laitana on thoiduna sanabadigi amadi mahi marong sing adu sathokhibadigi laumi sing awaba mayoknabani atopa khungang singdagi lakpa miyoi singsu ubada khungang da sanglakadaba hangoinare hairi khungang adugi sarpanch oiriba Mirabai Surat karana phongdokhibada yong sing adu sei kyagi mamangdagi leiraktuna haujikti makhoigi masing akiba phangna hengalaktuna nil khongbagi sangsu ka hena wongkhalagle yong sahumrom henmaduna khungang adugi yumthak sing phakaiba segaiba tawduna amang ata thwali haiki khungang adugi manakto umang amata sulaite tawbatabu mafam adudagi kilometer kun kunthra rom lapa mafamda ching masa khara dilai yong singdu mafam adomdagi lakhiba oiramba yai hainasu sarpanch atuna phongdokhi khunja nopi amana makhoigi phamda thabak suduna leiriba yumgi miyoi sing sananabagi damak tal amadi atai asa athak sing puduna satpada yong sing aduna munduna pukhi makhoibu Tanthoknaba hotnarubasu mangon onsilaga attack townaba honari haina paudamkhi atopa khunja amana phongdorakpada yong sing aduna khunja singi phamda horiba lasing amasum sujakna singba tumna sathokre atai mahai marong kayasu manghantakan khre tamthiraba yongjau sing aduna khunja singi yumda pak tawduna thamba gari sing manganbagi mathakta yum kaidusu sangsilaktuna akan ba attack tawba horakli hakian su pauksiyesna makhatana phongdorakli chilakpoina paw mana Manipur yauna dry state na youth hakgi sang heli government ki survey report amagi matung ina Manipur yauna leba asigi dry state singna dry state nataba Goa amadi Maharashtra gumba state singdagi youth hakgi sang heli leba asigi nungsuk thangmada leba state sing maru oina Maharashtra amadi Goa na youth hakgi sang wangi habisi miyamna common oina thajanaba wafamni adubo handakta puthorakpa government ki anauba survey report amagi matunginadi wafam asi tayonare National Family Health Survey 2019-2020 ki report matungina dry state oiriba Bihar na Maharashtra amasung Goa dagi yu thakpagi sang hele survey report adugi matungina yu yonba amadi thakpada strict oina athingba thamniba Bihar da nupana yu thakpagi sang asi Southern State Telangana dagi yamna heli survey report adugi matungina yu thakpagi sang Telangana na khwaidagi wangbaga loinana mathangda Sikkim Manipur amasung Goa leidi henus paus na makatari yamna wangi mya moin sigi mathang sum thidrak matamda ahanbada makhoigi leidi besi Telangana loraba matungda Sikkim gi mathangda ahum Manipur ahum sudda ledugi mathangda Goa hena mathang sina sumai lai hajikoina mya matang sai sunjarage du horna nung daramo anau ipaw thagasaraken thank you